बाबा हरभजन सिंह अईगे मिंग रोमियो कौई अई पिक्लिंगाइदगी फौजी से यामना ओइनिंग अदुना चावरगा फौजी अमा ओइजबा फंगले अई आर्मी दा नौ नौना join tawbani aigi ahanba posting sikkim da oy ai sikkim posting gi da makta train da chale ai na train gi mamang da jengba army mayam laga aigi mamang gi sittu da khoramam army puna mak sittu da loina khoramam maga chakki sittu da kanam laite sittu gi makha da achaw achaw baksa ni khaklai ai karino tawre se karim khang ki de adu dogi wa adu na ngak dharure ai na ahin na mikap tholak da ai mamang gi sittu da sipai no pa macha ma phamduna lai ba oi aduga aingonda nokmi tawduna adum yengduna leram mangna aingonda adum yengduna leibuda ai karina tawrche khalli adudagi aina hawgatlaga phamme aduga aina mangonda hangi sit sibu nangiro adudagi nipa machaduna mamit ki ishara da hoi hairi adudagi amukka aina mangonda hangi nupa machadabu kanano aduga army singduna laglaga sittu khurumamni karigino asumna aina hangbasiga nupa machaduna aingonda karim khumakte aina mukka hangi adubu nupa machado aingoda nokmi tawduna adum yengduna leram ai nipa machado munna ngak yengduna lei aduga ai waraktana ngak hiptaru saken kharagi matungda aina mit pangthoga sittu da mukka yengi adubu sittu da kanam leramde aduda ai ijaba ma phauki nungdang chuppa tumba yadadna ai makke sittu da adum yengduna lei aduga makke sittu da yenga nupa machado wakhal ta khanduna adum leike ayukta NGP station da yaura aduda army officer sing lagtuna makki baksani khakto uge tawre aduda ina leiba ngamdadna army officer sing lakpa sing do moida nupa machado kanano hang sap nang aingonda muktang takpiu sitche kanagino aduga sipai sing duna laklaga sida khoram mi kaigino nang thabak nang no changibra hoi sap adudagi officer sing duna aingonda takpiramni sit asi baba harbhajan singh gini mahak 1968 ta sikh baba harbhajan singh 1966 तक आर्मी दा join तौबने अदुगा चाही अनि गी मतुंग 1968 ता भारत न नंदुना सिक्किम दा सीखी नुमित हमनी बाबा हरभजन सिंह थीबा फंगदबदुदा माकी यूनिट के ऑफिसर सिंहना मा घुरान मयुंदा चेन खाइना लौकी अदुबु नुंगथांग अमा माकी यूनिट के ऑफिसर गी ममंगदा लामगा माकी असी भागचंग कदाइदा फंगदनी आइना हाइरम अदुगा आर्मी सिंहना सर्च तौबदा माकना ममंगदा तकलम मफमदुदा माकी असी भागचंग फंगी नुमित्तु दगे ngasi phawba harbhajan baba army singi mamangda laktuna hattaba desh ki planning sing do loina takpi asumna mahak chahi niphu dagi Indochin border da India gi army gi mateng pangduna lagi aina mafam duda nungdang duty tawduna leiba sipai sing do uiba kaya ordi kupakna thaduna hodoi haiduna asi ta sunate Indian army su asi wase yai ngasi phawba harbhajan baba ge mathwai se India army gi damakta duty tawi haiduna aduga mangonda captain amadi baba gi mingsu mingthol maki mamingda mandir amasu sai maki room amasu lei aduga phamung amasu thaduna thammi maki uniform amadi maki khongrup aphandada thammi maki room sengdokpada maki phamung do mi tumambagi mong aduga khongrup to mina tongambagi lephun ngata totuna leram adusu adu chahi kudingi maki thani gi shutti phangi maki mapot machai do maki khunda thinbi aduge matamduda sikkim da leiba sipai sing high alert ta lei wari sing che tabadai ngaki aduga ina bunker jawbaga baba harbhajan singh gi mandir da chal aina mandir da jawraga train da harbhajan baba ga phangnarakpado aduge wakhal do khallamme aina adum khanbada isai thanta chauthokchaba amadi wakhal yamna nungai ki aina harbhajan baba bu imichina uba phangki haidun